Sifong Tuan Sifong Singdigi Maru, Pauks and Conga Saraga Mam, the Seattle Zigi Anmada, higher court appeal Satnaba, demand Yabangam Loy, KSO, ADC Sandil Gisherman, or Ramalukozi, Jowiona, Muikara, Marala Tihaina corner peak order, Adugi Mayokta, higher court appeal Satnaba, civil body, Karana government demand to revisi Yabangam Loy Hana, Cookie Student Organization, KSO, Technopal District Fondorakli. KSO Technopal District General Secretary Daniel Matena ngasi media ra thadorok pasirol da hai sahi ani makhai hena ningthi na thizilaba amasum yengsilaba tungda ko na wayel adu pikhibani adu pikhiba wayel adugi mayokta appeal tawnaba demand tawriba sidi maram sadi haina lawi loinana thizin khiba amasum yengsin khiba aduda case asigi mari lainana miyoi khara mara laire hainasu puthokrabani civil body singna court pikiba wayel adu yaningdriba karigino civil body singasi court of law gi mathakta leibra haiba wahang kya thamladuna KSO Technopalna matam punamakta loan yadaba drug lalon bamasum lana sizinabagi mayokta lebli hainasu phungdorakli logi matung ina achumba wayel satharakpada ikai khumnabaga loinana kanana achumbano kanana aranmano haibadu court khaktana wayen gadabani haibagi wafamsu thamli haina auxiliation makhatana phongdorakli makhasa tharakpoina topa pawa manamu lupa crore ama romgi postai fare haukiba lepa pokpa masum yumse kaisa lonaba ahingda Assam Rifles ki kangbu amana monsang pantha village sathakiba operation na memaromdagi lona pusilakpa surup yu phirol amadi khungup saurakna lupa crore amaga 0.5 rongi postai fogat pangamkhre hairiba posting adu gari taraga treta purakibani operation adu da miyoi kungani thoisu fagatki fagalaba gari sing amadi phangliba posting amasum miyoi sing adu Sandel police station da sinakre haina IGAR South serol amana phongdoragli hainasu pawsina makhatarakli pawsi marak thatpo ena mapalam goeba mayamna khangjinbada kanagadaba maruiba pawkhra mayamda share tawjaramgi ahanbada khwaidagi tamthiba serial killer Samuel Little Say Marfuda Sikre America gi history da khwaidagi hena tamthiba serial killer ama oiriba Samuel Little Masagi Sahi Marfu subada ngarang yumsagisa numita Sikre US ki state taraga mapanda mi maudraga humdoi maana hatkhr haina punsigi athengba matamda yajakiba Samuel Little na nupi singi mathakta target tawduna sahi mar nifu hena justice tagi nanthokduna lakhi maana sex workers sing drug sizinaba sing amasum lairaba ayambana kusumuba jatki nupi sing target tawki adubu makhoi mayam adu hatkhiba sing adu authorities na hanna asumba puthokpa ngamkhide natraga prosecute tawbo wakhi California gi jail amagi manungda punsigi sarakya helingai English ngani taraka ni panda karigumba mahak masana maral adu phongdok charamdaba tarabadi mahakna hatkhiba mihat kayamadi kaidongaida likhun amata puthokpa ngamdaba yai haina official singna yakhi mahakna piribe ipaw adu sizinaduna hanagi ariba case investigation sing amu hangdoknaba honabada police na sahi anigi matam hena sangkhi mahakna hatkhi haina masana yana phongdokhiba victim sing adugi tangkhairomdi haujiksu adumak masak khangba ngamdana leiri haujik mahak sikhibasina thijingadaba kayada apanbo oihalagani mahak ngarang ayuk anganbada hospital amada sire lauthokhi hainasu pawsina makhatana phongdorori myam aduki matik kiningai oiba paw amadi oire duga makhasa thrakpoina maroiba paw atopa mana UP da class 10 tamliba mahiroi amana mahaki classmate nongmei na kaptuna hatkhr Uttar Pradesh ki Bulunsar district leiba school amada class 10 tamliba mahiroi ani phampham munnabagi matangda khatnarakpadagi amana mahaka yenariba classmate adu nongmei na kaptuna hatkhr haina police na phongdorakli hiramasiga mari lainana police na makhatana phongdokhibada masagi sei taraga mari rom suraba nupa masa ani adu haukiba yumsakesa numita phamga mari lainaba wahaudgi khatnaba horakibani namit aduda school asigi oja singna khamdoktuna makhoi ani tongan phamanki nongalakpa numit sagol sengi ayukta accused oiriba nupa masa asina maaki makhuragi nongmei puduna school da laklaga maaka yenariba nupa masa adu nongmei na kaptuna hatkibani hairi
हिरम असिगे मरी लेनना सीनियर पुलिस ऑफिसर संतोष कुमार फोंदोखिबदा ngarang mahairoi ani adugi marakta ungkhanabagi thadok thokraba matung accused oiriba mahairoi asina army da leiba makhura gi license revolver tuminna puraklaga mamana badu kaptuna hatkibani thawdo adu senariba mahairoi adu hauji hauji police custody da leire ma ki base gi countrymate pistol ama police na phangbangam khre thawdo adu ayuki pung 13 tarakpa matam thokibani accused oiriba mahairoi aduna laikhidraba nupa masa adugi Makok Mathabak amadi pukta Nongmei na kapkhi thawdok thokpham da nupa masa adu laikhidabani hairi Nongmei Kappaga thawdok thokraba matung nupa masa adu mafam adudagi nan thoktuna sena bu honakhi school adugi first floor dagi ground floor da sen tharaglaba matung mahak pu tanaragliba miyoi singda akiba pokhan bu oina blank fire su tawkhi hairi adumaina mo school adugi oja kharana overpower tawduna mahak pu phakhi amadi makna pairamba Nongmei adu munki madugi matung ओजासिंगना पुलिस ता पाव पिरखिबनी हाइरेनसु पावसिना मखाताना फुंगदोरकली ओसिसु म्याम लोसिलक पोइना तेंतकपा ngasi manipur gi oba thawdo wathok sing maru oba content khar lakhocharakanda mayam da share tawjaraki myam lo phukta minase ahan boina myam ngasi oba covid-19 update tentakna myam da share tawjage ngasi pumwa fogi gi data da myam pun ngasi miyoi taragani pan covid-19 positive oikre hari du apun boina manipur covid-19 positive oikiba miyoi masingsina lising kungani panga subnagi sani ga tarukni suhairi adu ngasi covid-19 positive oiduna manipur miyoi ama lekhidre adu apun miyoi masingsina chahunga yangai ga taruk sukre suhairi adu ngasi covid-19 gi phaduna negative oiduna research to kiba miyoi masingna humfuga marini adu apun recover masingna lising kunga truka satre kani fugani thoini masum haujuk phoki oina mem active case ta jikpu na halaga laijiba mi masing apun bisin lising amaga chamaga nipani su hairi adugo sian hiba dead persona 1.26% emasum recover percent jukpoki lairisina 94.80% hain su sigi update sin makhata na su phungdoro redu lusilak poina mem atopa maroi paukhra namo praja section kya dagi chief minister n berenda wish kya pi narakli yam tentak pa ama hiba comment sing digi section digi lokhocharakan myam da ma share tawjarake ngasi post ama thingnajai english sing wa chama pan humfuga ma thogi january amada taibangda khongda rakhiba naha oiringai anganba matamda sanaroi ama oina journalist ama oina horakiba haujuk manipur gi taraga ni thuisuba chief minister oiriba nungthombam beren sahi humfu sujin lakhre haiba ama phungdor reduga ngasi gi mahaki mupuk numika mari nena praja section kya dagi happy birthday happy wish sama pirakli adugi myang wisu wish sam tang comment box drop tawbiramo do makha strak poina to paw amanamo loisilak poina myamna pawam khatang ga hapsaramge manipur gi oina yamna nongai pa pawama oigedra haina dikhanjai myamda share tawjaraki leibak pumbada pangthokna ba sem sariba covid-19 vaccine gi dry run manipur dasu pangthokna ba sem sari Dr. Rajon hai manipur gi oina hayeng Imphal West amasum Thobal Jila mafam manga da dry run pangthokani masigi damak training tawba loire manipur da pangthokadoriba dry run asigi matangda Dr. Rajon wafam kharasu phungdokhi haina pawsin makhat